अहानबदा मरुइबा पाव रेलवेज की मिनिस्टर ऑफ स्टेट दर्शना जर्दोस अमदी चीफ मिनिस्टर एन बिरेना चेयर लौदुना जिरीबाम इम्फाल रेलवे लाइन की मतंगदा मिफम पांगथोखरे। सुग्नो पुलिस स्टेशन की कांगू अमना हीरोइन नंबर 4 केजी अमा मखाइरोंगा कोनना मियोय अनि फारे। होकर सिंगी ओइबा ऑफिस लेट्रिबासी साननबा चीफ मिनिस्टर दा हायरगनी ऑफिस साननबगी दमक लम पुथोकनी हाइना एमएलए साफुम निसिकांतना फोंदोक्रे। तरा सुबा अमसुंग तरामाथोय सुबा एआरबी की राइफलमैन लौननबगी रिजल्ट हाइदोक्तबगी मायोक्ता ngasi ayuk pung 5 dagi जनरल स्ट्राइक चंगसिनबा होख्रे। अमदे इंडिया दा होखिबा पुंग कुनमरी दा नौना कोविड-19 पॉजिटिव होइबा मियोय लिसिंग तरागा चट्रेट का कुनमंगा थिंगनख्रे मियोय कुंत्रा तरुकना लैखिद्रे। पोनी टीवी की पुंजासी की मणिपुरी पाव मीटिंग ताबिरबे सिंबु बिदासना तराम नोकचेरी पाव संदोकन पिजरे। रेलवेज की यूनियन मिनिस्टर ऑफ स्टेट दर्शना जर्दोस अमदे चीफ मिनिस्टर एन बिरेना चेयर लौदुना सीएम सेक्रेटरीट ngasi ayuk रेलवेज ऑफिशियल सिंह अमदे स्टेट गवर्नमेंट की ऑफिशियल सिंह ना सरुक यादुना जिरीबाम इम्फाल रेलवे लाइन की मतंगदा मिफम अमा पांगथोक्रे। मिफम अदुना हौजिक कन्ना सेमगतलिबा रेलवे लाइन असिगी मतंगदा कुपना खनदुना रेलवे लाइन असि लोइसिननबा होनबदा थेंगनरिबा खुदुंगचादबसिंगी मतंगदसु खनखे। निंगसिंगबा याय मणिपुर की खोंगचत्ता लेरिबा यूनियन मिनिस्टर ऑफ स्टेट दर्शना जर्दोसना ngarang इम्फाल जिरी रेलवे लाइन की ख्वाइदगी सांगबा टनल के थबक सिंग येंगसिनखिबने। कक्चिंग डिस्ट्रिक्ट पुलिस की सुग्नु पुलिस स्टेशन की कांगबू अमना ngarang हीरोइन नंबर 4 केजी अमा मखाइरोम फागत पंगमख्रे। सुग्नु पुलिस स्टेशन की एसआईएम मीनाबंदना लुचिंगबा कांगबू अमना ngarang इंडो वर्मा सुग्नु रोड के सेरौ लमखाइदा अचट वोक चेक तौबदा सिल्वर मचू के टाटा सुमो गोल्ड रजिस्ट्रेशन नंबर MN02A 7608 अमा खामदुना चेक तौबदा हाइरिबा ड्रग्स सिंग अदु सापोन केप चामगा निपांदा हापतुना गाड़ी अदुदा पुरंबदगे फाबंगमखिबने। गाड़ी अदुबु थौदना लाखिबा सिंग अदु लेट्सेम खोंसाई चही निफुतरुक अपोकपा लेखिद्रबा तिलखोपाव खोंसाई कवे चांडल डिस्ट्रिक्ट के मनुंग चनबा हाइच गामनोंगदगिने अमदे जन खोपाव हाउकेप चही कुनमरी अपोकपा सैखोजांग हाउकेप कवे चुराचांदपुर डिस्ट्रिक्ट के सोंगपीजांग दगिने ड्रग्स सिंग अदु म्यांमार दगी पुरकपनी अमदे चुराचांदपुर दा पुगदबनी हाइरी फारबा पोलम सिंग अदुगा कोनना मखोई अनि सुग्नु पुलिस स्टेशन दा सिनक्रे। अतोपा थौदोक अमदा SIL रोकीना लुचिंगबा कक्चिंग कमांडो गी कांगबू अमना थौबाल डिस्ट्रिक्ट के फुंद्रई मयाई लेकाइदा लेबा कोम्बिरई इंग्लिश स्कूल मनाक्तगे बी मुस्ताफ कौबा चही 38 सूरबा नुपा अमदगे हीरोइन नंबर 4 ग्राम चामगा कुंतरेट का कोनना फारे हाइरे। फारबा मुस्ताफ मोरे मुस्लिम नगर वार्ड नंबर 5 तगी MD हकीम गी मचानुपानी ड्रग्स सिंग अदु सापोन केप तरादा हापतुना पुरंबनी हाइरे। महाक खोंगजोम पुलिस स्टेशन दा सिनक्रे हाइरे। Yesterday, on 24th of August, 1.429 kilograms of suspected heroin number 4 powder was seized by Kaching police. This seizure was made by teams of Sugnu police station led by SI Meena under the supervision of Inspector B. Lumthang Wefai, who is OC of Sugnu PS. The seizure was made while conducting tracing and checking along the Sugnu Babagai road near Sero Lamkhai. The seizure was made from one Tata Sumo gold vehicle from which 108 soap cases containing heroin number 4 powder were seized, and 2 persons who are identified as one Letsam Khongsai, who is a resident of H. Gamnon village Sugnu, and Genkhopo Haukip, who is a resident of Sokpijang village, Chudachandpur district. Preliminary investigation has revealed that the suspected drugs were purchased from Myanmar and were supposed to be transported to Chudachandpur. The 2 arrested persons along with the seized drugs have been handed over to Sugnu police station for further investigation.
Manipur gi hawkers singi oiba office laitriba si sanba chief minister da hairagani office sananba gi damak lam puthokani haina kaisamthong AC gi MLA sapam nisikandana phongdokre wafam masing asi Manipur Hawkers Association sinduna nifumathoirak suba Hawkers Day thoram Manipur Press Club ta pangthokpada phongdokhibani ngasi pangthokhiba thoramda hawker gi sinfamda leiramba laikhidraba miyoi singi saktamda haikat laikat tamduna ikai khumnaba utke Thauramadu MLA Sapam Nisikantana hai nungju nungsa ban blockade ki akiba laitana hawker na laudiba thaudang asi miyamna khangbi bachume makhoina hotnariba asi miyam gi damaktani pawi singnasu nungju nungsa khaktana honarakpa asi hawker yaudrabadi miyamda kari thokli kari leiri haiba khangbangamloi hawker association gi office ngasi fau leitriba hawker gi lamda thabak tawriba singsu insurance hawdokba leitriba asi lehnaba chief minister da su hairagani chief minister su editor oina leirambanina office leinanaba haibada yarakani haike thauramadu Danamanjuri University gi vice chancellor Nongmaitem Rajmohon Manipur Hawkers Association gi Wangkhem Ajitsu saruk yakibagaloinana hawker gi sinfamda leiduna thabak tawriba mioisingda chief minister gi haksel gi tengbang CMHT card su yenthokhe in fact, the freedom that we have advantage that we see now more than that plus storm. Offset the palm, that photo, the paint, the freedom, black. Other than covers, and I can't use the king without me more than no job was there. Massimo handed one to to see me up there, I covered down with the key by a hungry bug. Sanga express Sanga happen, but I think it's a coma like the I don't my answer, I like say, I cover that and dedicate the week. Aduna, very general. Every member hawker association is in I really have the close connected idea. Anytime anything go below, otherwise honorable chief minister Punarakanta for these home insurance ki hadi giva adagi jet one am with Panoply Pangosu Tausi Aduba Hosiki Lamgido others who might go say honorable chief minister I'm sure Aduba Adimaka they am gonna have to pay for the legislator Prima Manipunia. Lainga ke Home Department na pangthokhiba tara suba amasung taramathoi suba ARB gi rifleman longnabagi recruitment gi result lauthoklagani haiduna home gi thabaksu puriba chief minister N Biren na thengkhang kayarakta miyam da thajaba pikhrabasu ngasi fauba haidoktana lakpagi mayokta All Manipur tara suba amade taramathoi suba ARB rifleman Lisingani Taramapan Beach JSC Viva Voice Completed Candidate Association na ngasi ayuk pung mga dagi kaukiba Manipur Pumbagi General Strike chathaba hokre General Strike asi numidang wairam pung taruk fauba chathagani JSC gi miyoi singna Imphal West ki Samurau Wangoi Yumnam Huidrom amade Mayang Imphal da amasung Imphal East ki Khabaisoi Imphal Ukhrul Lambi Relbung amade Yari Pokta Lambi Thingbage Khongjang Sangsanke Police ki Maikai su Khongjang asida Pamdaba Thogdok Singh Thoghandanaba Mikup Nahum Singh na Cheksin Thorang Lakhotkre All Jiribam Road Transport Drivers Union AJRTDU All Manipur Roads Transport Drivers and Motor Workers Union Khongsang Hills Driver Union Amade Oinamlong Driver Union Lokmari asina matam kayadagi National Highway number 37 Imphal Ziri Lambi asigi fatriba mafam sing asi sembinanaba mari lainaba singda kayarak haizaduna laklabasu ngasi fauba tabidabadagi August 18 faugi manungda National Highway 37 asigi lairiba pothole sing asi mention biduna semjin bidrabadi August kun ge ayuk pung mga taba matamdagi National Highway 37 Lambi paring asida Cheliba passenger gari sing yauna lambi asi matam kaktana ban kauragani haina lauthokraba matung paumi sing yauna barak fauba yengsiluba matamda NHIDCL na repairing tauba amade samjinba haurambana maram oiraga August kun mga fauba matam kharani ban handokle haina All Jiribam Road Transport Drivers Union AJRTDU gi President
M Tombabu Singna लाउथोखिबा अदु मरी लेनबा अथॉरिटी सिंगना सेंबा हौदुना थबक ओइना तौरकपा सिना मरम ओइरगा तांग 16 तगे लंबी थिंगबगी खोंजंग संगसिनगनी हाइना तौरंबदु हंदोकले हाइना ngasi AJRTDU gi office ta pangthokiba paumi sing unaba amada mahangna phongdokhi makha tana tombabuna haikibada union asigi ngasi lambi tingbagi khongjang handoklasu mari leinaba singna thajaba manghan bidana miyamge khanduna lambi asi fazana sembinana ba haiduna appeal tawki All Jiribam Road Transport Driver Union Amadi All Manipur Road Transport and Motor Works Union Loinana Kongsang Hills Driver Union Amasung Onamlong Driver Union Asung Kullaga Ikoina Taliga Thasigi Tarik Kunda Lautok Chakiba Tarik Kumangagi Manung Tawbada National Highway 37 Asida Washing Haibana Hakibado Driver Amadi Marakta Leriba Ikoigi Union Sing Amadi Makoigi Secretary Singna Harikpai Matungina Lambi Seme Haibasi Ikoida Kangala Lambi Semi Basisu Pothole Menbani Menbasi Hara Walori Basi Makoina Homdagi Baraglomdagi Halaba Matunga Loishange Haibagi Pau Tabana Maram Oraga Ikoina Banasi Tarik Kumanga Paubagi Manung da Sebi Drabadi Bantogani Haibadu Hojiki Ikoina Pau Si Are Pakra Hangbana Maram Oiraga Banasi Omthokjare Obataku National Highway 37 Asita Title Logiripa NSIDCL Amadi Mari Lainaba Authority Ta Suriba Thabak Sing Asigi Damaktasu Ekoigi Loop Marina Thagatpa Phongdokjari Amuka Suhanna Appeal Tawjaning Badi Lambi Asi Tung Koina Dabaja Bagi Mawongda Sembire Hairaga Driver Sing Sina Road Puduna Dapa Matamda Nunangba Leitana Imphal Jobo Phauba Chatnabagi Damakta Semjen Biu Haibase Masi Manipur Government Amadi NSIDCL Da Loop Marina Appeal Tawjari Numit nini chupna chathakadaba war scraps chandal na sinduna chahi khudingi pangthokpa inquisitive third all chandal inter-school quiz cum debate competition ngasi district headquarter gi Panchai village talaiba Chandal town hall da outer Manipur gi MP Dr. Lorho Fos na hodokre competition program adu hodokpagi thoramda Chandal gi deputy commissioner Mayang Lambam Rajkumar SP Hemant Pande CRPF ki assistant commandant Charan Reddy amadi Dr. Angsim Dangshawa na chingba na saruk yakhe hayeng fawba chathagadaba thoram adu da class 10 level gi quiz amasung math olympiad class 12 level gi elocution amasung debate class 3 dagi 8 fawbagi spelling bee amade nursery dagi class 2 fawbagi drawing competition sing pangthokani wisecraft Chandal third edition inquisitive aduda Chandal district ta leiba school kulhumdoina saruk yari thoramadu Haudokladuna MP Dr. Lorho Fosna wisecraft Chandal na mahiroi sing gidamak paikhatliba thabak thoram sing ase pukning thaugatningai oiba amani masida miyam nasu mating pibagaloinana pukning thaugatpam thogi haike mahiroi singna kanna honaduna district level dagi state level international ge thakta fawba yoba ngamna bahonagadabani Tungi Punsida IS IPS Doctor Engineer Oza Amade Magi Lambida Mai Pakpa Amamam Oinuna District ki Street Asige Amadi Laibak Asige Afaba Citizen Amamam Oiba Ngamnanaba Kanna Honagadabani Haike Jesus, this God and living trust, who is there to give you all wisdom, all power, all knowledge, to make you become IAS officers, to make you become police officers, to make you become doctors, engineers, teachers, or anything that you want to become. You have to become good citizens. I want to encourage you with this, and I want to tell you that you are young today, you are not going to be young always. Young people, when you were born, you started drinking milk, slowly you started eating soft food, then you started eating those, now you are able to chew those, you are able to chew things that are hard. Like that, you cannot always be young, you have to grow up, you cannot always be small. Mateng Pangsi Group MPG Amadi Life Saver Manipur Lesamna Kusamnaraga MPG gi convener Oiba Khondram Ravi Amade co-convener Loitongbam Tomthin Nganbagi Mapok Numitka Mari Lainana Blood Donation Camp and Campaign Amangasi Porompat Leiba Jenimski Blood Bank ta Pangthokre Camp aduda chawrakna mioi kuntra romna saruk yari yakhe
ngasigi blood donation camp aduda MPG gi co-convener oiriba L Tomthin nganbana phongdokhibada MPG na ngasi fawbada kanamata gi mateng yaudana amade oiza oithak thidana supnatagi donor singi matanga loinana leizadraba tola taraba singda tha ani khudinge mateng pangduna lagle amade makha tanasu pangkhigani haina phongdokhe loinana ngasi pangthokliba blood donation camp asisu makha tana pangthokhigani haina phongdokhe asiki blood donation camp sijabase koi mateng pangsi group ke MPG ki hoina in collaboration of Life Savers Manipur kusam naga mayim subai sijabani koi ke MPG ki convener hoina ko biriba kabi program ki mapung kamari le dena aduga sama ki birthday 19 September birthday taza be connection with right mari le dena plus subsin jaraga sijabani asiki donor ki target ase approximately 30-40 ki target ana mai thamjabani na KMP subsin jare MPG na ngasi pawda jahi makai mari sura mari mapang sanchi lakwa sida kana le chatra ba bola ta singa ngasi pawda tha ani budi ki letter mating pang la ni maka kana sunting pang ki ni du blood donation camp sichu maka kana sija kini ta ko ke section bi ba da kana le chatra singa mating pang ko singa sanga bi na ipan tang kana ma ga mating pang kana ki ni sia ko MPG side ni Manipur Olympic Association Moa na sinduna hayengdagi Manipur gi Governor amadi Chief Minister na hodokadaba anisuba Manipur Olympic Games lisingani kunithoida saruk yananaba Jiribam District ki oina sanaroi amadi official member chamaga kuntra mapan ngasi Manipur Olympic Association Jiribam gi ex-president M Brajakanta Singh na flag up tauduna lamthakre Jiribam District asigi Chief D Mission Oibita Natana Manipur Olympic Association Jiribamgi President Su Oiriba L Ranjit Kumar Singh na Khongsal Lamdai Matamda Paumi Singh da Haikibada Jiribam District Hek Oikibadagi Handake Asina Ahanba Saruk Yariba Games Asi Jiribam Sanaroina Event Taramathoida Saruk Yari Hayeng Tang Kuntaruktagi Tang Kuntra Fauba Manipur Olympic Association Sinduna Chathagadaba Anishuba Manipur Olympic Games Asida Jiribamgi Oina Official Singh Yauraga Punna Member Chamaga Kuntra Mapanna Saruk Yagani Masi Nupa Chamaga Subnamari Amadi Nupi Kuntra Mangana Saruk Yari Jiribam District ki ahanba oina saruk yariba asida punna event taramathoida saruk yari madudi football, handball, athletics, kang, judo, taekwondo, table tennis, badminton, archery, golf amade hockey da saruk yagani haina phongdokhi ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯠ ꯒꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯑꯣꯏꯅ ꯁꯥꯟꯅꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯤ ꯇꯥꯡ 16ꯇꯒꯤꯅ 30 ꯐꯥꯎꯕ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯁꯥꯟꯅꯒꯗꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯟꯅꯕ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯟꯅ ꯃꯁꯤꯡ 138 ꯑꯩꯈꯣꯏ ꯆꯠꯂꯤ ꯍꯥꯏꯔꯤꯕ 138 ꯁꯤꯗ ꯅꯤꯄꯥꯅ 105ꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯁꯤꯡꯅ ꯆꯨꯞꯅꯇꯒꯤ 35ꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯒꯦꯝꯁ ꯑꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯒꯦꯝ ꯑꯃꯈꯛꯅꯤ ꯏꯚꯦꯟꯁꯦ ꯄꯨꯟꯅ MOU ꯃꯅꯤꯄꯨꯔ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯕ ꯇꯣꯔꯅꯥꯃꯦꯟꯁꯤꯗꯗꯤ ꯒꯦꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ 33ꯅꯤ ꯏꯚꯦꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯏꯚꯦꯟ 13 ꯈꯛꯇꯪꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯃꯔꯨ ꯐꯨꯠꯕꯣꯜ ꯍꯣꯀꯤ ꯍꯦꯟꯕꯣꯜ ꯖꯨꯗꯣ ꯕꯦꯗꯃꯤꯟꯇꯟ ꯇꯦꯕꯜ ꯇꯦꯅꯤꯁ golf archery hariba fresi punna ko even 13 khatani ado even 13 si manung dasu mo ko Jiribam sida ko nipa nupi ani mak punna sanaba chakada badu sudadana nupi watpa nipa pauge marak thana din bebegama
Break madung da makata pa pawbiziri. Chief Justice of India N.B. Ramanana Luchingba bench samana Pegasus case ki matangda ngasi Supreme Court ta hearing chathaba hokre. Supreme Court na appoint tauba technical committee gi ahum suba report adu kupna parama matungda bench asina check tauriba phone sing aduda Pegasus virus yawi natraga yaude haibadu khangbangam haire. Committee asina case asige matangda thiba humbage thabak chathabada phone kunmapan examine tauke maduda phone mangada virus yauramba thengnake adubu Pegasus ni haibade khangba ngamkhidabane. Technical committee da case asiga mari lainana phone check taunana ba pirakhiba mioi singna report adugi akupa marol sing adu miyamda khanghandana ba hairakpana maram oiraga report asi miyamda khanghan daba saruk adu court na lepkani hairi. Government school kuntra mari thingzilagani haina Assam lengak na wadep lokre khongthang asi lengak ke mahiloi sangda tamliba mahiroi listing ama hena leibigi manungda mahiroi ama fauba handak March da pangthokiba class 10 state board examination da pass toba ngam dabagine lokhat pani haire. Thogdok asiga mari lainana khoishaunaraba education minister Ranoj Peguna phongdokibada mahiroi ama fauba pass tauhanaba ngamdaba mahiloisang singda miyamgi paisa thadaduna manghanba kanade haina phongdoki mahangna makha taraduna mahiloisang ge maru oiba pandamde mahai tambi bani adubu hariba school aduna mahiroi ama fauba pass tauhanba ngamdrabade school adu chalairubagi kari kanari haina hangke amade laingakna miyamge paisa ase mathau ningthina pangthokpa ngamdraba school singda thadaba ngamloi haina su phongdokhe loinana education minister Peguna haibda mahiroi yamna leitaba school singsu manak nakpa mahiloi sang singa punsil lagani amade hojek faubada mahiloi sang lising aniga chamnga romde khandoktuna thamle haire nakal amaromda senior education official amana phongdokhibada Tingjanbada yaugadoriba school sing sida tamliba mahiroi singe tungi khanduna makhoibo manak nakpa school amada tamhanana bahonaragani haire. Officer asigi matung inna thorakliba wathogase covid na amade oza singna mahiroi singda ningthina meeting changbi dabagini haire. Mamang chahiga handak chahiga yengnabada pass tobagi chang asi handak chahina chada nifukhak oiduna nemle haire. Dibrugarh University ki academic session lisingani kunithoi amade kulhumdoi gi oina arts science amade commerce ki hengat ki ba fees adu handokpagi wafam leite haina university asina fondorakli amade fees hengat pagi mayokta haukiba leibak pokpa numita Dibrugarh University ki mahiroi singna madugi mayokta khongjang changsinkre university asina handak chahi gi academic session gi oina arts amade commerce stream gi fees lupa listing mariga chamriga marifu mapan oirambadu lupa listing mangaga chamapan marifu nithoi oire amade science stream gi oina lupa listing taruka chamapan tarahumdoi oiramba adu lupa listing mapan ga chamaga maudraga mari oikhibani haire. University asigi matung inna chahi kayadage Dibrugarh University gi fees ta ahongba karisu leitana lakibani adubu matam gi matung inna pot tangkhalakpana maram oiraga hengatpani haire. Union Health Ministry gi data gi matung inna India da haukiba pungkun mari asida nauna COVID-19 positive oiba mioi lising taraga chatret ka kunmanga thingnakre mioi lising tara humdoi ga marifuga marina laina asidage fagatke amade mioi kontra tarukna lekhidre masiga tharaga hojik fawada laiched asina maram oiraga lekhidaba migi masing punna lakmanga lising kuntaret chamriga marifu nipan oikibaga loinana hojik India da COVID naduna leiba migi masing na listing maudraga mari nifuga taret oiri positivity rate na chada ani dasmik taret ahum oike amasung fagatpagi chang na chada maudra nipan dasmik taruk shuno oike. Health Ministry gi matung ina hojik fawada laina asidege ngakthokna na ba leibaga sige oina crore chaniga tara hena COVID vaccine kapthokre haire. Laichada sina laikhidraba mioi nifuga nipan ase Delhi dege mioi taruk Maharashtra amade Kerala dege
मियोय मंगा वेस्ट बेंगल कर्नाटका अमदे उत्तर प्रदेश के मियोय अहुम हरियाणा उड़ीसा अमदे पंजाब तगे मियोय अनि अमसुंग चंडीगढ़ हिमाचल प्रदेश मध्य प्रदेश मणिपुर अमदे उत्तराखंड तगे मियोय अमममने हाइरे लोइसिलकपदा मरोय बापाउ मखना रेलवेज की मिनिस्टर ऑफ स्टेट दर्शना जरदोस अमदे चीफ मिनिस्टर एन बिरेना चेयर लौदुना जिरबाम इम्फाल रेलवे लाइन की मतंगदा मिफम पांगथोक्रे सुगनो पुलिस स्टेशन की कांगबू अमना हीरोइन नंबर 4 केजी अमा मखाइरोंगा कोनना मियोय अनि फारे होकर सिंगी ओइबा ऑफिस लेट्रिबा सी साननबा चीफ मिनिस्टर दा हायरगने ऑफिस साननबगिदमक लम पुथोकनी हाइना एमएलए सापम निसिकांतना फुंगदोक्रे तरा सुबा अमसुंग तरामाथोय सुबा आईआरबी की राइफलमैन लौननबगी रिजल्ट हाइदोक्तबगी मायोक्ता ngasi ayuk pung 5 dagi जनरल स्ट्राइक संगसिनबा होख्रे अमदे इंडिया दा होखिबा पुंग कुनमरी दा नौना कोविड-19 पॉजिटिव होइबा मियोय लिसिंग तरागा चट्रेट कुनमंगा थिंगनक्रे मियोय कुंत्रा तरुकना लेखिद्रे पोनी टीवी ने संदोक चबा पुंजा सिगे मणिपुरी पाव मीडिंग ताबिरब सिंह बुकाने नवया थिंगनिजरे पिनबरेसी